ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔ ꯇꯦꯂꯦꯟꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥ ꯀꯣꯚꯤꯗ-19ꯒꯤ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯀꯥꯞꯄꯨꯔꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯟꯅ ꯈꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯆꯪꯕꯒꯤ ꯅꯤꯌꯣꯝꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯔꯣꯝꯗ ꯅꯝꯖꯔꯦ ꯀ꯭ꯔꯣꯝꯗ ꯅꯝꯃꯒ ꯁꯤꯗ COWIN.gov.in ꯑꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯅꯝꯖꯔꯦ ꯑꯗꯨꯒ ꯑꯩꯁꯤ ꯁꯦꯂꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ COWIN ꯑꯅ ꯁꯤ ꯊꯥꯕꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝꯕꯤꯔꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯔꯦꯖꯤꯁꯇꯔ ꯑꯗꯒꯤ ꯁꯥꯏꯟ ꯏꯟ ꯑꯅ ꯂꯩꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕꯗ ꯍꯥꯞꯈꯤꯕ ꯅꯝꯕꯔꯗꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗ ꯅꯝꯕꯔꯗꯣ ꯅꯝꯕꯤꯔꯣ ꯑꯗꯨꯗꯨꯒ ꯒꯦꯠ OTP ꯍꯥꯏꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯐꯣꯟ ꯅꯝꯕꯔꯗꯣ ꯅꯝꯕꯤꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯁꯤꯗ OTP ꯂꯥꯛꯑꯅꯤ OTPꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯏꯈꯤꯕꯗꯨꯗ OTPꯗꯨ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯅꯝꯃꯕ ꯃꯇꯨꯡꯗ ꯚꯦꯔꯤꯐꯥꯏ ꯑꯦꯟ ꯄ꯭ꯔꯣꯁꯤꯠ ꯑꯅ ꯊꯥꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯁꯥꯗꯤ ꯐꯥꯔꯁ ꯗꯣꯁ ꯀꯥꯞꯆꯈꯤꯕꯒꯤ ꯐꯥꯔꯁ ꯗꯣꯁꯀꯤ ꯁꯤꯗꯩꯁꯤꯗ ꯑꯁꯪꯕ ꯇꯤꯛ ꯇꯧꯔꯒ ꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅ ꯊꯥꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯃꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯁꯥꯅ ꯗꯥꯎꯟꯂꯣꯗ ꯇꯧꯖꯔꯛꯑꯅꯤ ꯁꯦꯀꯦꯟ ꯗꯣꯁꯇꯤ ꯀꯥꯞꯆꯗ꯭ꯔꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ